Loyalam E-PAO tabiriba khudimakpu Huitram Susmitana namidangi paw pizari ahanbida maruoiba headline. Pahalgam terror attack Laman khumba oina Indian terrorist singi camp singda air strike chathakre misi mina amadi asokapan thukankhre. Operation Sindoor asi Indian Pahalgam da micham sing hatkibadugi paukhumni haina amisana phongdokre. Prime Minister Narendra Modi na chair lauduna cabinet pangthokre airport taranipan da flight chani hena cancel tawkhre. Pahalgam terror attack Laman khumba oina Indiana terrorist singi camp singda air strike chathakre misi mina amadi asokapan thokankhre. Pahalgam terror attack Laman khumba oina Indiana Operation Sindoor haina maming thoduna Pakistan amasung Pakistan occupied Kashmir POK da leba terrorist singi camp singda ngasi ayuk anganbada India ki Ministry of Defence na attack chathakre. Pakistan di makhoina attack sing asigi paukhum afam amadi matam amada hekta da pigani haina phangdokre. Indian Defence Ministry na Operation Sindoor gi makhada Pakistan amasung POK da leba Indian Force na attack chathakre haina khambangam khibaga loinana Indian Army na message oina justice serve tawri Jai Hind haina post tawri. India gi Press Information Bureau na hai India ki military sing na chathakiba strike asi Pakistan ki mafam mapandani haina phangdokli. Pakistan ki External Affairs Ministry na thokpa statement amagi matung inna Indian Air Force sing na Indian Air Space ki manungdagi international border leba Merit ke amasung Bahawalpur amadi line of control ki kotli amasung Pakistan occupied Kashmir gi Muzaffarabad ta state of weapons sing season aduna attack chathaki hari. Amadi attack sing aduda Pakistan thangba nakal romda asokapan nangki amadi Pakistan na matam amasung mafam amada hekta paukhum pigani haina statement aduda phangdokli. PIB na thadorakpa statement amagi matung inna Indian Armed Force singna yamna haisingba mawngda Pakistan da leriba militant singi camp singda attack chathanaba hotnari. Masida Pakistan gi military gi facility singna amukta tawkhidriba mawngda chathagani. Mamangda Indian Armed Force singna tongan demonstration sing utuna terrorist sing loishinabagi exercise sing pangthoktuna lakli. Indian Force singna Pakistan na yoktuna thamliba terrorist singi mathakta attack chathaba hawkhre. Attack sing April 23 da Jammu and Kashmir gi Pahalgam da terrorist singna Nepali ama yauna lam koiba lakpa Indian macha kuntaruk tamthina hatkiba thodok adugi chap chaba Laman khumbagi saruk ama oina Operation Sindoor asi changsinduna attack aduda January ba singi mathakta chap chaba action lokhatkani haina statement asina phongdokli. Pahalgam terror attack thokhraba matung India amasung Pakistan lebak anigi tension asi wangduna lakli. Attack asigi mayokta India na Islamabad ki mathakta lokhatkiba khongthangda Indus Water Treaty suspend tawki atari da leba ICP Thingjinkhre Pakistani singi visa sing kakhiba asina chingmani. Operation Sindoor asi India na Pahalgam da micham sing hatkibadugi paukhomni haina amisana phangdokre. Indian Armed Force singna Pakistan amasung Pakistan occupied Kashmir da leba terrorist singi tongan ba camp mafam mapanda chathakiba missile attack sing adubu thagatpa phongdokpaga loinana Operation Sindoor asi India gi khwaidagi akanba Pahalgam terror attack adugi paukhum oina terrorist singi mathakta chathaba attack ni haina Union Home Minister Amit Shah na phongdokre. Indian Armed Force na ngasi ayuk anganbada Pakistan amasung Pakistan occupied Kashmir gi terrorist group Jaish-e-Mohammed ki stronghold oriba Bahawalpur amasung terrorist group Lashkar-e-Taiba ki Murid ke da leba Yaona tongan mafam mapanda missile attack sing chathaki. Union Minister Amit Shah na account thaglakpa posta akhoi Armed Force ki damak chawthokchaba phawi Operation Sindoor asi India gi Pahalgam terror attack ta akhoi gi chamjaraba miyam hatkibagi chapchaba paukhumni mahakna hai. Modi government asina India amasung India gi citizens singda chatharakiba attack singda matik chaba akanba paukhum pigani. Modi government asina India amasung mahaki miyam da tawrakpa attack khudimak chapchaba paukhum pigani haina wasak lepkhre. Aduga India na terrorist singbu Maru fangna lebak asidagi muthatnaba sem saba loikhre haina phangdokli. Union Minister JP Nadana phangdokibada Prime Minister Modi na
India gi thawai sing da torokpa attack sing da chenaba singi mathakta matik chaba dandi pigani. Pahalgam terror attack ki matung tarakpada ngasi ayuk anganbada Indian Armed Force sing na chatakiba missile attack sing aduda Malem pumbana Thingjinkhre terror group sing Jaish-e-Mohammed Lashkar-e-Taiba amadi Hizbul Mujahideen Yaona makhoigi headquarters sing yauri. Target taukiba mafam singi manungda 26/11 Mumbai attack ta mari lenaba Lashkar-e-Taiba ki training camp sing Azamal Kasab ki training camp amasong David Hadley amadi Tahavur Ranana laklamba merit ke Pakistan Punjab group ki headquarters sing akaknaba target tawduna chathakiba India gi missile attack sing adu intelligent na kopna thizalaba matungda Pakistan na terror group sing leriba mafam sing lotchenduna thamliba mafam sing dani hari Hairiba terror group sing asi maming leraba International Organization Financial Action Task Force FATF kitagi chauna mateng fangle hari Attack chatakiba mafam sing adu mafam mari amana Pakistan gi manung chanbani aduga mafam mangana Pakistan occupied Kashmir gi manung chanbadani hari Prime Minister Modi na chair loduna cabinet pangthokre airport taranipan da flight chani hena cancel tawkhre India amading Pakistan anigi marakta hojik oirakliba phibam asina maram oiraga ngasi Prime Minister Narendra Modi na chair loduna Union Cabinet mifam pangthokre mifam aduda Pakistan na chatharakliba lan asi maithiba pinaba amadi leibak asigi oina lokhatkadaba cheksin tharang singi thabak singi matangda kupna khanaki hari Amaromda Prime Minister Narendra Modi gi Croatia Norway amadi Netherlands gi khongchat cancel tawkhre hari Chairak sida Prime Minister Narendra Modi na atenba matamgi manungda Armed Force singna Pakistan occupied Kashmir da leiba terrorist singi camp mapanda mai pakna attack chathakiba adubu thagatwa phongdokhre hari Amaromda India lengakna lokhalakhiba cheksin thorang singi saruk ama oina Srinagar yauna India gi tongan ba state singda leiba airport tara nipanda flight chani hena cancel tawkhre ngasi khudaktagi cancel tawkhrawa flight sing adugi manungda Air India Indigo SpiceJet Air India Express Akasa Air amadi foreign airlines sing yauri makoi sing adu lebak asigi northern amadi western part leiba airport ngapni makoi sing adugi manungda Pathankot Chandigarh Jodhpur Jaisalmer Shimla Dharamsala amadi Jamnagar airport yauri hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu MLA sing amato oina punsinduna anauba lengak ama semnaba luchingba ama khanbagi mahutta tongan ba kem tawbagi khongjang changsinba haukhre Numid humnigi khongchata Manipur da laklamba BJP gi North East in Charge Summit Patrana Manipur da leringai matamda Manipur gi tampaki MLA sing amadi Kuki Jogi MLA sing kaya amadi CSO singi mehut singa unaduna wari shanaraba matungda ngarang Delhi da hankhiba matung Manipur da anoba lengak ama semnabagi damak luchingba khanabagi camp tawba honare hari Pauche asina phangba paugi matung ina Summit Patrana ngarang Imphal dagi Delhi pangkraba matung tha asigi kunmapanda Bharat ki Prime Minister amadi Union Home Minister da anoba lengak ama semnaba khuyai pisinkiba BJP amadi makhoiga chaminariba political party singi apunba MLA kunmathoigi mafam ama pangthokhibaga lonena kem tawba hokhibani hari Amaromda Hanagi Chief Minister N. Viren bu Saugatpa MLA Singbu Summit Patrana Delhi Pangkraba Matung Luang Samamda Leba ex-CM BN Viren gi mayumda punna watana khibaga loinana Imphal gi mafam amada kem tawba haure hari loinana kem aduda saruk yariba BJP gi MLA khara aduna ex-CM N. Viren bu amuk hana luchingba oina khanduna anoba lengak ama semlakpa matamda Chief Minister ohenabagi thorang kaya paikhatle hari Paugi source asina makha taribadi anoba lengak ama semnabagi matangda MLA sing kem tawnariba asida speaker TH Setabatabu luchingba oina puthokningba MLA singi masing hena yamagum tawri Lonana MLA kunmathoina TH Setabatabu saugatuna hanadagi hauna leiragliba asida anoba MLA kaya amasu changsilakpa yabagi oithokpa yamna nangna leire hari Pau asina hai President rule chalaiduna thamliba state asida athuba matamgi manungda Central lengak ki maikedigi luchingba ama khanduna lengak semnaba thorang paikhalaktrabadi lamdam asigi miyamgi apambagi matung ina lengak semnaba Manipur gi governor da haijaragani haina Prime Minister amadi Union Home Minister da aiba chirol pisinkiba aduda yaukhiba MLA kunmathoina lokhiba phirep adu amukka hena Cheksil handuna anoba lengak ama semge haiduna governor da te pisin ba yabagi thajabasu yamna nakna leire hari
Nakal amaromda hauzik India amadi Pakistan aningi marakta munabagi chang wangkhalaktuna khut thoknaba haurakliba asina maram oiraga center lenga ki maikhedigi Manipurda anoba lengak sembigi wafam oiraga center ki maikhedigi athuba matamgi manungda anoba sarkar semnaba khut tharakpa tawroi hainasu rajniti nainaba miyosingna phongdorakli Khochu khutlai amadi pokhaiba yaba potlam sing fagatkhre Intelligence singna pirakpa report yumpham oiraga security force singna pung kuntha taruk asida Thobal amasung Bisnupur district ta chathakiba search operation da masing yamlaba khochu khulai amadi pokhaiba yaba potlam sing fagat pangamkhre Thobal district ki Wangjing Tekcham da Thobal district police amadi security force ki apunba team amana chathakiba operation aduda masing yamlaba khochu khulai sing fagat pangamkhi fagalaba khochu khulai sing adude magazine yauna trina 3 rifle ama 9mm pistol ani 36 high explosive hand grenade ama trina 3 ammunition mapan tear smoke cell ahum tear smoke cell CAs ama tear smoke cell long range ama rubber bullet kalonena 38mm gi anti riot cartridge ama bafang walkie talkie set ani Canwood walkie talkie set ama amasung Canwood charger amani Security force ke apunba team amduna Bisnupur district ki Fagakchau Ikhai police station gi manung chanba Kwakta ward number 8 ki phone sefai get the chathakiba operation aduda magazine yauna trina 3 rifle ama 22 semi automatic rifle ani trina 3 volt rifle ama 12 bore single barrel ani 9mm pistol ani AK gi maru tara 7.52 mm SLR gi maru ahum 5.56 mm gi live ammunition ama bulletproof plate manga bulletproof jacket manga bulletproof helmet ahum phagat pangam khi hari Governor na Chandel district ta chatuna mafam adugi law and order gi fibam Singkhre Manipur gi Governor Ajay Kumar Valla na ngasi Chandel district ta chatuna mafam adugi law and order gi fibam review tawkhibaga lonana district adugi chakot thorang gi thabak kaya gi maramda Singkhre hari Governor na ngasi Chandel district ki headquarter da tunglaba matungda district library Chandel and information technology center gi conference hall da mifam ama governor na chair loduna pangthoki mifam adu da deputy commissioner Chandel amadi Mari Lenaba officer sing saruk yaduna center sponsor scheme gi makhada paikhat pathabak sing mai pakna pangthokna ba khananina ki Mifam aduda Deputy Commissioner L. Chandra Kumar Singh amadi District Level Officer Singna District adugi oina paikhaliba thabak thoram Singh Governor da mayek Singna khanghanki Mifam aduda SP Chandal Vavitarani District aduda District Police ki maikhaidegi District asigi Law and Order amadi miyamgi punsi amadi lanthum ngak shenbagi lamda District Police Chandel na lokhaliba thabak thoram Singh Governor gi mafamda mayek Singna khanghanki Lonana Governor da District adugi aduda leriba Civil Society Organization singasu interaction tawduna CSO singi apamba amadi tawhaningba thabak thoram kaya asisu khangdokminaki hairi Jail dagi thadoroklaba Myanmar macha ahum khusinakhre Myanmar gi miyoi ahum matam sangna Manipur gi jail da leiraklaba matung akhoigi matam loirakpadagi ngasi India gi authority na Myanmar gi authority da khusinakhre SDO More Izaz Hassan Technopal District Police More gi Additional SP MD Riazuddin amasung More Police Station gi Officer in Charge MD Salauddin Banga Suba Assam Rifles More gi Kangbu Yauna Myanmar macha ahum adu More da leiba ICP da puraklaba matung Indo Myanmar Friendship Bridge wangma da leiba Myanmar gi Tamu Immigration Office da sinaki hari Terrorism thingnabada Russia gi maikhaidegi Indiana lokhalapa khongthang pumnamak mapung phana chawatkani haina Putin na phongdokhre Terrorism lanthingnabada Russia gi maikhaidegi Indiana lokhalapa khongthang khudimak mapung phana chawatkani haina Putin na phongdokhre Russia gi President Vladimir Putin na Prime Minister Narendra Modi na phone tawraktuna April 22 gi Pahalgam terror attack adubu yamna kanna condemn tawbaga lonana Indiana terrorism gi lanthingnabada chathariba khongjang pumnamakta Russia gi maikhaidegi mapung phana mateng pigani haina thajaba pirakre Pahalgam terrorist attack ta lekhiraba singi maphamda Putin na thamoi shokna nungai tabasu phongdoki hari Thaudoga da Chena Bapumnamak Amadi Makoibu Mateng Panglambasing Matik Chaba Jairak Pigadabani Haiba Wapam Tamlaki Haina External Affairs ki Wangang Loi Randir Zaiwal Nam Ahaki social media post Amada Fondora Kibani
लोनना चाही असिगी लोशिलकपदा इंडियाना लेबाक अनिगी मरक ओइबा एनुअल समिट पांगथोकपदा पुतिन सु सरुक यानबा इनवाइट तौखी हाइना मखाताना फोंदोरकली निंगसिंगबा याई अप्रैल 22 गी जम्मू एंड कश्मीर गी टेरर अटैक अदुगी पाखुम ओइना ngasi नोंगालामदाइदगी इंडियन आर्मीना टेररिस्ट सिंगी कैंप सिंगदा अटैक चथबा हौख्रबनी पाउगी मरक थतना लोयालम E-PAO ताबिरिबा खुदिमकना चैनल असिबु नुंसिबिदुना लाइक अमदी सब्सक्राइब तौबिदुना सब्सक्राइबर मसिंग हेंगत हनबदा अदोमसु मतेंग पांगबियु नेशन वाइड सिविल डिफेंस मॉक ड्रिल पांगथोखरे सेंट्रल गवर्नमेंट लाउथोकीबा मतुंग इना ngasi इंडिया की स्टेट अमदी यूनियन टेरिटोरी सिंगदा नेशन वाइड सिविल डिफेंस मॉक ड्रिल मणिपुर दसु पांगथोखरे अवांग नोंगपोक स्टेट सिंगी ओइना मॉक ड्रिल असि कैटेगरी अनि अमसुंग अहुंगी मनुंग चन्ना पांगथोकदबनी मणिपुर की ओइना कैटेगरी अनि दा इम्फाल चुरचांपुर उख्रुल मोरे अमसुंग निंगथोखोंगदा पांगथोकी मतंग असिदा लोयालम E-PAO ना नुमिदांगी पाउ पिबल लजरे ताबिरिबा खुदिमकु अमुका हन्ना खुरुमजरी